ꯈꯨꯔꯨꯝꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯍꯥꯝ ꯇꯔꯥ ꯃꯣꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎ ꯆꯦꯁꯤꯡꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯗ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯍꯟꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯝꯂꯞꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯈꯨꯠꯖꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯁꯤꯗ ꯑꯣꯟꯊꯣꯛꯄ ꯍꯥꯏꯁꯦ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏ ꯑꯗꯨꯒ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏ ꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯥꯎ ꯌꯥꯜꯂꯒ ꯄꯨꯊꯣꯛꯄꯤꯕꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯃꯀꯨꯕꯣꯛꯁꯤ나 ꯃꯥꯏ ꯃꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯨꯅꯦꯕ ꯃꯄꯥ ꯑꯣꯏꯕ ꯌꯥꯔꯦ ꯃꯁꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯣꯏꯕ ꯌꯥꯔꯦ ꯂꯝꯕꯤ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤꯅ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯍꯟꯁꯤꯅ ꯋꯥꯈꯜ ꯈꯟꯕꯗꯨꯅꯦꯕ ꯑꯁ ꯍꯩꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯥꯏꯕꯁꯦ ꯑꯐꯥꯎꯕ ꯁꯥꯗꯨꯅ ꯀꯥꯇꯨꯛ ꯀꯥꯔꯟ ꯇꯧꯔꯝꯕ ꯅꯨꯄꯥꯅꯤ ꯃꯇꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯕꯗꯒꯤ ꯄꯨꯝꯇꯦꯛ ꯇꯦꯛꯈ꯭ꯔꯦꯅꯦ ꯆꯥꯛꯀꯧꯕ ꯊꯤꯜꯂꯤ ꯃꯥꯅꯦꯅ ꯆꯥꯛꯀꯧꯕ ꯊꯤꯟꯕꯒꯤ ꯁꯤꯟ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯂꯩꯀꯥꯏꯒꯤ ꯑꯍꯟꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛꯇꯨꯅꯤ ꯁꯤꯅ ꯈꯥꯎꯁꯤꯕꯨꯗꯤ ꯑꯩ ꯄꯨꯕꯤꯔꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯅꯪ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦꯅ ꯌꯥꯝꯅ ꯄꯨꯡꯇꯦꯛ ꯇꯦꯛꯈꯤꯕꯗ ꯌꯥꯝ ꯁꯥꯊꯤꯕ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯐꯟꯗꯥ ꯃꯤꯒ ꯐꯨꯒꯥꯏꯕꯤ ꯀꯩꯒꯤ ꯇꯧꯔꯝꯕ ꯉꯥꯎꯁꯟꯅꯕ ꯊꯛꯄ ꯆꯥꯔꯅ ꯇꯧꯔꯝꯕꯗꯨ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯕꯗꯒꯤ ꯄꯨꯡꯇꯦꯛ ꯇꯦꯛꯈꯤꯕꯒꯤ ꯁꯤꯟ ꯑꯃꯅꯤ ꯃꯥꯅ ꯎꯔꯤꯁꯦ ꯑꯗꯩꯗ ꯃꯥ ꯉꯁꯥꯏꯒꯤ ꯑꯗꯨꯝꯕ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯔꯝꯕ ꯃꯌꯥꯝ ꯇꯣꯛꯇꯅ ꯈꯥꯎꯁꯤꯕꯨꯗꯤ ꯑꯩ ꯄꯨꯕꯤꯔꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯅꯪ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦꯅ ꯃꯥꯒ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯍꯟꯗꯕ ꯑꯗꯨꯝꯕ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯌꯥꯝ ꯍꯩꯕ ꯑꯗꯨꯝ ꯈꯔꯁꯨ ꯃꯌꯥꯝ ꯇꯧꯅꯕ ꯌꯥꯎꯕꯅꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯂꯩ ꯀꯥꯏꯅ ꯃꯌꯥꯝ ꯆꯠꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯤ ꯑꯗꯩ ꯃꯥꯏꯕ ꯂꯤꯆꯩ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯩꯒ ꯕꯤ ꯕꯤ ꯑꯦꯁꯀꯤꯁꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯔꯦ ꯁꯩꯔꯦꯡ ꯆꯥꯡꯗꯝꯅꯕ ꯀꯥꯏꯅꯒ ꯑꯗ ꯉꯁꯥꯏ ꯀꯕꯤ ꯑꯃꯅ ꯊꯤꯕ ꯁꯩꯔꯦꯡꯅꯦꯕ ꯀꯃꯥꯏꯅ ꯊꯤꯒꯦꯗ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯄꯥꯏꯁꯤꯜꯂꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯉꯔꯪ ꯉꯔꯪ ꯄꯥꯏꯊꯣꯛꯏ ꯏꯀꯥꯏ ꯈꯪꯗꯕꯁꯤꯡꯗꯣꯅ ꯌꯥꯝ ꯐꯖꯕ ꯄꯤꯅꯤꯡꯉꯤꯕ ꯃꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔ ꯁꯦꯝꯃꯅꯤ ꯇꯧꯗꯅ ꯄꯣꯄꯨꯂꯔ ꯒꯦꯝ ꯑꯃ ꯒꯃꯦꯟ ꯑꯃ ꯁꯦꯝꯅꯕ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏ ꯎꯅꯗ꯭ꯔꯗꯤ ꯔꯤꯖꯥꯏꯟ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯂꯣꯏꯅꯃꯛ ꯇꯦꯊꯔ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯕꯦꯝꯕꯔ ꯊꯥꯗꯗꯤ ꯁꯣꯏꯅ ꯅꯕꯦꯝꯕꯔ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯔꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯗ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯑꯗꯨꯝꯕ ꯊꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯅꯤ ꯑꯗꯨꯅ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯄꯥꯏꯁꯤꯜꯂꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯉꯔꯪ ꯉꯔꯪ ꯄꯥꯏꯊꯣꯛꯏ ꯏꯀꯥꯏ ꯈꯪꯗꯕꯁꯤꯡꯗꯣꯅ ꯀꯕꯤꯁꯦ ꯊꯤꯊꯔꯛꯄ ꯂꯥꯁ ꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯀꯕꯤ ꯌꯥꯎꯔꯤꯕꯁꯤꯡꯅ ꯍꯥꯏꯕꯅꯤ ꯐꯖꯩꯍꯦ ꯑꯇꯝꯅꯅ ꯊꯣꯝꯃꯦ ꯃꯥꯒꯤꯁꯤꯗꯤꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕ ꯌꯦꯛꯄ ꯑꯗꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯗꯦꯜꯂꯤ ꯆꯪꯅꯕꯁꯤꯡꯁꯦ ꯑꯗ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯑꯁꯤꯃꯗꯤ ꯀꯦꯄꯤꯇꯦꯜꯁꯤꯗ ꯂꯩꯍꯧꯔꯅꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤ ꯃꯥꯗꯤ ꯃꯁꯤꯗ ꯍꯩꯅꯔ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯀꯨꯏ ꯂꯩꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅꯕꯅꯤ ꯑꯗꯩꯗꯅꯦ ꯍꯟꯗꯛ ꯆꯠꯂꯨꯕ ꯃꯌꯥꯝ ꯑꯃ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯑꯃ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯕꯁꯤꯡꯗꯨꯒꯤ ꯁꯤꯟꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗꯁꯨ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯑꯩꯈꯣꯏ ꯁꯗꯥꯅꯟꯗꯁꯤꯅ ꯁꯤꯗ ꯄꯣꯠꯁꯦ ꯊꯥꯔꯛꯄꯅꯤ ꯑꯁꯤꯃꯗꯤ ꯀꯦꯄꯤꯇꯦꯜꯁꯤꯗ ꯂꯩꯍꯧꯔꯅꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤ ꯃꯥꯗꯤ ꯃꯁꯤꯗ ꯍꯩꯅꯔ ꯃꯥꯜꯂꯦꯅ ꯁꯣꯐꯥ ꯇꯨꯡꯈꯥꯏꯔꯒ ꯇꯧꯔꯒ ꯗꯦꯜꯂꯤꯁꯤꯗ ꯍꯩꯅꯕ ꯗꯦꯜꯂꯤꯗ ꯐ꯭ꯂꯦꯠ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯕꯗꯨꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯀꯥꯔꯇꯨꯅꯤꯁꯅ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯗꯤ ꯗꯦꯜꯂꯤꯗ ꯂꯩꯍꯧꯔꯅꯤꯅ ꯃꯅꯤꯄꯨꯔ ꯊꯣꯛꯄ ꯇꯜꯂꯦꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗ ꯉꯁꯥꯏ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯑꯁꯤꯅꯀꯣ ꯉꯁꯥꯏ ꯏꯁꯣꯔꯁꯤꯗ ꯅꯤꯖꯕꯅꯤ ꯀꯃꯥꯏꯅ ꯅꯤꯖꯒꯦꯗ ꯍꯦ ꯂꯥꯏ ꯏꯕꯨꯡꯉꯣ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯟꯊꯍꯟꯕꯤꯌꯨꯅ ꯑꯗ ꯂꯥꯏꯁꯤꯅ ꯀꯔꯤ ꯈꯨꯝꯃꯛꯀꯦꯗ ꯑꯗꯨ ꯄꯨꯝꯕꯗꯨꯗꯤ ꯑꯩꯒꯤ ꯗꯥꯏ ꯂꯩꯖꯗꯦ ꯏꯗꯥꯏꯔꯦ ꯑꯃꯅ ꯂꯥꯏꯅ ꯍꯟꯊꯍꯟꯕ ꯉꯝꯗꯦ ꯀꯅꯥꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯇꯥꯡꯕ ꯊꯥꯡꯒꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯇꯦꯛꯁ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯇꯦꯛꯁꯇꯨꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯁꯤꯡꯁꯤꯗꯤ MRP ꯅꯞꯄꯦ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠ ꯀꯌꯥꯅꯣ ꯗꯦꯜꯂꯤꯗ ꯂꯨꯄꯥ 35 ꯄꯤꯕꯗꯨ ꯃꯅꯤꯄꯨꯔ ꯌꯧꯔꯗꯤ ꯂꯨꯄꯥ 35ꯒꯤ MRP ꯍꯥꯏꯗꯤ ꯂꯝꯕꯤꯒꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯀꯔꯕꯥꯔ ꯋꯥꯂꯥꯗꯨꯒꯤꯗꯤ ꯃꯍꯨꯠ ꯇꯥꯍꯧꯕ ꯇꯣꯡꯍꯧꯕꯗꯣ ꯑꯗꯨ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯏꯗ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯅ ꯍꯥꯏꯕꯅꯤ ꯂꯥꯏ ꯏꯕꯨꯡꯉꯣ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯟꯊꯍꯟꯕꯤꯌꯨꯅ ꯈꯣꯏꯔꯝꯕꯅꯦ ꯑꯗ ꯂꯥꯏꯁꯤꯅ ꯈꯨꯝꯃꯦ ꯑꯗꯨ ꯄꯨꯝꯕꯗꯨꯗꯤ ꯑꯩꯒꯤ ꯗꯥꯏ ꯂꯩꯖꯗꯦ ꯏꯗꯥꯏꯔꯦ ꯑꯃꯅ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯀꯩ ꯍꯥꯏꯒꯦꯗ ꯄꯨꯂꯤꯁ ꯑꯃꯒ ꯄ꯭ꯔꯖꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯄ꯭ꯔꯖꯥꯁꯤꯅ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯈꯔꯁꯨ ꯇꯝꯁꯤ ꯁꯥꯔ ꯑꯅ ꯍꯥꯏꯕ ꯑꯗꯩꯗ ꯑꯃꯁꯤꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯇꯥꯁꯤꯜꯂꯤꯕꯅꯤ ꯀꯗꯥꯏꯅꯣ ꯆꯥ ꯊꯛꯅꯕ ꯄꯤꯔꯛꯑꯣꯅ ꯃꯥꯒꯤ ꯀꯔꯞꯁꯟ ꯇꯧꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯁꯨ ꯈꯔ ꯀꯠꯊꯣꯛꯁꯤꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯇꯥꯁꯤꯜꯂꯤꯕꯅꯤ ꯀꯗꯥꯏꯅꯣ ꯆꯥ ꯊꯛꯅꯕ ꯍꯥꯏꯁꯤꯅꯦꯕ
ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯅꯣꯡꯅꯤꯡꯕ ꯀꯥꯔꯇꯨꯟ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜ ꯍꯥꯏꯗꯨꯅꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜꯁꯤꯗ ꯌꯦꯡꯕꯤꯌꯨ ꯀꯩ ꯍꯥꯏꯒꯦꯗ ꯃꯣꯏ ꯈꯟꯅꯕ ꯃꯌꯥꯝꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯇꯥꯡ ꯈꯟꯅꯕꯅꯤ ꯏꯟ ꯃꯥꯏ ꯑꯣꯄꯤꯅꯤꯌꯟ ꯏꯠ ꯏꯁ ꯑꯦꯟ ꯑꯦꯛ ꯑꯣꯐ ꯗꯦꯅꯤꯌꯦꯜꯂꯤ ꯕꯥꯏ ꯗ ꯍꯥꯏ ꯀꯃꯥꯟ Daniel haiba. It is my opinion. In my opinion, it is an act of Daniel by the high command. When you can't take your own decision, nang nasagi decision lobo ngamdraba si the high command yung makara chalagadi high command la yaningdab se it is act of Daniel by the high command yaningdre when you can't take your own decision nang nasagi decision lobo ngamdraba na ji high command ngainariba lairiba mayam si moi mayam si manaraga ruling gi lairiba mayam si manaraga khoi adu di sakar sem dadi khoi to one ne pula amtang resign to sineba प्रजासिंग अदुम थादरगदौ लेरबनि भोटसे कागदबा अमदा तौनिंगदे अदु एमएलए गी लेबा मयामसे आना फिबमदि येंगदादना हाइदो नहानगी यामना फिजल आउट तौने नान हाइगेदो मसा मथंदा दुम ग्रेजुअली दुम तंथरागा सोंधरागा तोक्चगिनेना खल्लगा लेबा सेंटरना अदुना मसागे डिसीजन नन लौबा ngamdre अदुना हाई कमांडसु यानिंगदबगी पोट अमा पुटलिबसे मानिंग अदु यानिंगदबनि खले नंना सागे डिसीजन लौबा ngamdabina अदुनि चीफ मिनिस्टर रिजाइन तौरे अमा खनबा ngamdre अना करी फिल्मदो ओइगदगे अदुनि ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯣꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯊꯧꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ